ꯃꯌꯥꯝ ꯈꯇꯪꯗꯤ ꯊꯦꯡꯉꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯍꯌꯦꯡ ꯇꯧꯒꯗꯕꯅꯦ ꯑꯗꯨꯗꯨꯅ ꯑꯩ ꯉꯁꯤꯗꯣ ꯁꯦꯌꯔ ꯇꯧꯕꯗ ꯉꯁꯥꯏ ꯈꯔ ꯉꯜꯂꯤꯉꯩꯗ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯊꯕꯛꯁꯦ ꯈꯤꯇꯪ ꯐꯔꯛ ꯇꯥꯕꯒꯤ ꯑꯩꯅ ꯑꯗꯣ ꯅꯪꯅꯕꯗꯤ ꯁꯦꯝꯃꯦ ꯍꯌꯦꯡꯒꯤꯗꯃꯛꯇꯀꯣ ꯍꯌꯦꯡꯁꯦ ꯍꯥꯏꯗꯤ ꯄꯣꯔꯇꯜ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯥꯟꯕ ꯄꯣꯔꯇꯜꯁꯦ ꯑꯩꯅ ꯚꯥꯞ ꯑꯣꯏꯍꯧꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯟꯅ ꯑꯗꯣ 111 ꯄꯣꯔꯇꯜ ꯍꯥꯏꯇꯥꯔꯦꯀꯣ 111 ꯄꯣꯔꯇꯜ ꯍꯥꯏꯔꯒꯗꯤ ꯇꯥꯡ 13 ꯑꯗꯨꯒ ꯊꯥ ꯑꯃ ꯀꯣ ꯇꯥꯡ 13 ꯊꯥ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯣꯔꯇꯜ ꯏꯕꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯏꯅꯀꯣ ꯁꯤ ꯑꯣꯏꯗꯣꯏꯅꯦꯕ 11 11 ꯁꯤ 111ꯁꯦ ꯍꯥꯏꯗꯤ ꯁꯤꯁꯦ ꯄꯣꯔꯇꯜꯅꯦꯕ ꯄꯣꯔꯇꯜꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏꯅ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤꯀꯣ ꯍꯥꯏꯗꯤ ꯊꯥ ꯑꯃꯗ ꯗꯦ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯑꯃꯃꯝ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯄꯣꯔꯇꯜ ꯑꯩꯈꯣꯏꯒꯤ ꯄꯣꯔꯇꯜ ꯒꯦꯠꯋꯦ ꯍꯥꯡꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯅꯤꯚꯔꯁꯁꯤꯒꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯄꯣꯔꯇꯜ ꯒꯦꯠꯋꯦ ꯍꯥꯡꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯔꯒꯗꯤ ꯑꯗꯨꯒꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯗꯣ ꯌꯥꯝ थुना ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ थुना ꯍꯥꯏꯇꯥꯔꯦ ꯑꯊꯨꯕ ꯃꯇꯝ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯊꯥ 5-6 ꯂꯧꯒꯗꯕꯗꯣ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯠꯇ꯭ꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯚꯥꯏꯕ꯭ꯔꯦꯁꯟ ꯑꯩꯒꯤ ꯀꯩꯅꯣꯁꯤꯅ ꯍꯥꯏꯗꯤ ꯕꯣꯗꯤꯒꯤ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤꯁꯤꯅ ꯌꯥꯝꯅ ꯍꯥꯏ ꯑꯣꯏꯔꯒꯗꯤ ꯋꯤꯗꯤꯟ 48 ꯑꯥꯋꯔꯁꯀꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ 11 ꯄꯣꯔꯇꯜꯁꯦ ꯀꯃꯥꯏꯅ ꯏꯒꯗꯕꯅꯣ ꯍꯥꯏ ꯀꯥꯟꯗꯣ ꯑꯗꯨꯗꯣ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯁꯦꯌꯔ ꯇꯧꯔꯛꯀꯦꯀꯣ ꯃꯃꯥꯡꯒꯤꯗ ꯍꯥꯏꯗꯤ 555 ꯑꯗꯒꯤ 777 ꯑꯗꯒꯤ 369 ꯀꯩꯀꯥ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯞ ꯇꯧꯋꯦꯀꯣ ꯑꯗꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯇꯧꯒꯗꯕꯁꯦ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯁꯤꯁꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤꯗꯀꯣ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤꯗ ꯁꯣꯝꯅ ꯇꯧꯕꯤꯅꯤꯡꯕ ꯃꯇꯝ ꯑꯃꯗ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯑꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯦ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯀꯥꯗꯣ ꯑꯩꯅ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯗꯣꯔꯤꯕ ꯀꯥꯗꯣ ꯍꯥꯟꯅ ꯐꯖꯅ ꯁꯦꯡꯗꯣꯛꯄꯤꯌꯨꯀꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯌꯨꯛ ꯑꯣꯏꯔꯁꯨ ꯌꯥꯏ ꯅꯨꯡꯊꯤꯟ ꯑꯣꯏꯔꯁꯨ ꯌꯥꯏꯀꯣ ꯑꯩꯒꯤ ꯀꯥꯁꯦ ꯐꯖꯅ ꯀ꯭ꯂꯦꯟꯁ ꯇꯧꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯀꯣ ꯍꯥꯏꯗꯤ ꯀ꯭ꯂꯦꯟꯖꯤꯡ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯔꯒꯗꯤ ꯋꯥꯏ ꯁꯤꯠꯇꯣꯛꯄꯤꯔꯣ ꯇꯩꯊꯣꯛꯄꯤꯔꯣ ꯐꯖꯅ ꯑꯗꯨꯒꯅꯦ ꯗꯨꯛꯀꯨꯝꯕꯁꯨ ꯊꯥꯗꯣꯛꯄꯤꯌꯣꯕ ꯀꯥꯗꯨꯗ ꯍꯥꯏꯇꯥꯔꯦꯀꯣ ꯗꯨꯛꯀꯨꯝꯕ ꯐꯖꯅ ꯊꯥꯗꯣꯛꯑ ꯀꯥꯗꯣ ꯁꯦꯡꯗꯣꯛꯄꯤꯔꯦꯅꯀꯣ ꯑꯗꯨꯒ ꯐꯖꯅ ꯅꯦꯅꯥ ꯇꯥꯅ ꯐꯝꯊꯔꯦꯅ ꯍꯥꯏꯗꯤ ꯃꯤ ꯀꯅꯥꯝꯇ ꯗꯤꯁꯇꯔꯕ ꯇꯧꯔꯛꯇꯅꯕ ꯈꯣꯠꯇꯅꯕ ꯊꯣꯡꯒꯨꯝꯕ ꯂꯣꯟꯁꯤꯟꯒꯦꯁꯨ ꯂꯣꯟꯁꯤꯟꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯅꯠꯇ꯭ꯔꯒ ꯅꯨꯡꯗꯥꯡ ꯇꯧꯔꯁꯨ ꯌꯥꯏꯀꯣ ꯁꯤ ꯄꯣꯠꯁꯦ ꯑꯉꯥꯡꯒꯨꯝꯕ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯇꯥꯂꯛꯇ ꯌꯥꯝꯅ ꯂꯥꯡꯉꯦ ꯈꯣꯠꯂꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯀꯦꯟꯗꯜ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤꯀꯣ ꯀꯦꯟꯗꯜꯁꯦꯀꯣ ꯃꯆꯨ ꯂꯩꯔꯒꯗꯤ ꯌꯥꯝ ꯐꯩꯀꯣ ꯑꯗꯨ ꯀꯩꯝꯇ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯁꯦ ꯑꯉꯧꯕꯅ ꯃꯍꯨꯠ ꯁꯤꯜꯂꯁꯦꯕ ꯃꯆꯨ ꯍꯥꯏꯔꯦ ꯄꯩꯁꯥꯒꯤ ꯃꯦꯅꯤꯐꯦꯁ ꯇꯧꯔꯒꯗꯤ ꯀꯦꯟꯗꯜ ꯑꯁꯪꯕ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯔꯤꯂꯦꯁꯟshipꯀꯤ ꯃꯦꯅꯤꯐꯦꯁ ꯇꯧꯔꯒꯗꯤ ꯀꯦꯟꯗꯜ ꯑꯉꯥꯡꯕꯒꯨꯝꯕ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯦꯛꯖꯥꯝꯒꯤ ꯀꯩꯒꯤ ꯍꯥꯏꯔꯒꯗꯤꯀꯣ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯀꯦꯟꯗꯜꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯁꯤ ꯃꯆꯨꯁꯦ ꯍꯥꯏꯗꯤ ꯐꯪꯒꯟꯗꯕꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯐꯪꯗꯦ ꯑꯗꯨꯅ ꯋꯥꯏꯠꯁꯤꯅ ꯍꯥꯏꯗꯤ ꯀꯣꯃꯟ ꯑꯣꯏꯅ ꯋꯥꯏꯠ ꯑꯃꯈꯛꯇꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯇꯧꯒꯗꯕꯗꯤ ꯈꯪꯉꯦꯅ ꯍꯥꯏꯗꯤ ꯔꯨꯝꯗꯣ ꯁꯦꯡꯗꯣꯛꯄꯤꯔꯅꯤ ꯔꯨꯝꯗꯣ ꯍꯥꯏꯗꯤ ꯗꯨꯛ ꯀꯩꯀꯥ ꯊꯥꯗꯣꯛꯑꯅꯤꯀꯣ ꯑꯗꯨꯒ ꯐꯖꯅ ꯑꯩꯅ ꯐꯝꯊꯔ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯀꯦꯟꯗꯜꯗꯨꯃ ꯊꯥꯟꯕꯤꯔꯅꯤꯀꯣ ꯀꯦꯟꯗꯜꯗꯣ ꯑꯗꯨꯝ ꯂꯣꯏꯕ ꯐꯥꯎꯕ ꯑꯗꯨꯝ ꯆꯥꯍꯜꯂꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯣ ꯁꯨꯝ ꯍꯥꯏꯗꯤ ꯊꯕꯛ ꯆꯠꯊꯣꯛꯀꯗꯕ ꯈꯣꯠꯀꯗꯕ ꯂꯩꯔꯒꯗꯤ ꯃꯩ ꯊꯥꯜꯂꯒ ꯊꯝꯃꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯍꯥꯏꯗꯤ ꯃꯨꯊꯠꯀꯦꯁꯨ ꯃꯨꯊꯠꯄꯤꯌꯨ ꯅꯠꯇ꯭ꯔꯒ ꯅꯨꯡꯗꯥꯡ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯇꯧꯕꯤꯌꯨꯀꯣ ꯑꯗꯣ ꯁꯤꯁꯦ ꯀꯃꯥꯏꯅꯅೋ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯍꯥꯏꯗꯤ 11ꯔꯛ ꯏꯗꯣꯏꯅꯦꯕ ꯍꯌꯦꯡꯁꯤꯅ ꯍꯥꯏꯗꯤ ꯑꯗꯣ 11ꯔꯛ ꯏꯕꯁꯤꯗ 2ꯔꯛ 3ꯔꯛ ꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯍꯥꯏꯗꯤ ꯋꯤꯁ ꯃꯈꯜꯒꯤ ꯍꯥꯏꯗꯤ 3ꯒꯨꯝꯕ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯑꯌꯨꯛꯁꯤꯗꯅ ꯑꯩꯅ ꯋꯤꯁ ꯑꯃꯒꯤꯗꯃꯛꯇ ꯍꯥꯏꯗꯤ 11ꯔꯛ ꯏꯔꯦꯀꯣ ꯇꯥꯂꯛꯁꯤꯗꯅ ꯍꯥꯏꯗꯤ ꯋꯤꯁ ꯑꯃꯒꯤꯗꯃꯛꯇ 11ꯔꯛ ꯏꯔꯦ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯁꯤꯗꯅ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡꯒꯤꯗꯅ ꯍꯥꯏꯗꯤ ꯋꯤꯁ ꯑꯃꯒꯤꯗꯃꯛ 9 ꯇꯧꯔ ꯏꯔꯦꯀꯣ ꯑꯗꯣ ꯁꯨꯝ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯗꯤꯁꯇ꯭ꯔꯦꯛ ꯇꯧꯒꯅꯣꯕ ꯍꯥꯏꯗꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕꯁꯦ ꯑꯃꯈꯛꯇꯪ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯠ ꯑꯃꯗꯨꯗꯪ ꯍꯥꯟꯅ ꯐꯣꯀꯁ ꯇꯧꯔꯒ ꯇꯧꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯍꯥꯏꯔꯁꯦꯕ ꯁꯤꯗꯀꯣ 1 ꯀꯣ 2 3 4 5 6 7 8 9 10 11 times इबिगदबको 11 portal निना 11 portal निना 11 times इगदबको 11 portal 11 times इगदारी सिदे इगदब पोट से कइनो हायरकंदी हेल्थ की इरेना खल्लसेबा एना सिदा रेड मचु सिनेको केमता कनो एना स्केच पेन ओना उनाबा एना इबनेको सिदा हेल्थ की अइना तौदोइनेन हारसे तारदी ब्लू मचु की पेन गुंबा यूज तौबियोबा अदुगी इबा मतमसेदा हाइदी आई नाबा फरे हाइना दुम इरसु यारेबा सिदाको आई नाबा फरे 11 times को अदगी प्रेग्नेंसी की मैनिफेस्ट तौरगदी हाइदे आइना ओइबा पामिनेनाको आइदो ओइरेना इबिबा यायबा हाइदे सेंटेंस दुदी आइगी मनुंगदगी थोलकपा हाइतारको दुना इगदमनिको हाइदे आइदो हजे कनो तौरे हाइदे प्रेग्नेंट ओइरे खोले हाइना दुम लेको प्रेग्नेंसी गेदना अदुगा ngसाइगी एग्जाम गे हारसिनको एग्जाम गे हारगदी आई एग्जाम से हाइदे सीगी स्कोर सिदा हाइदे आइदो माइ पाए फजनको अदु ममागुम्बना तौबिरगदी एग्जाम मयानिन हजिकान से अंगांगी ngसाइगी नीट की ओइरो नत्रगा तै अंगांगदगदी
ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯄꯥꯗꯉꯩ ꯁꯤ ꯇꯧ ꯂꯩꯔꯦꯅ ꯑꯗꯨꯝ ꯃꯃꯥꯒꯨꯝꯕ ꯅꯣꯏꯅ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩ ꯑꯉꯥꯡꯒꯤ ꯍꯥꯏꯗꯤ ꯕꯣꯔꯗꯀꯤ ꯑꯦꯛꯖꯥꯝ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ 10ꯒꯤ ꯑꯦꯛꯖꯥꯝ ꯑꯣꯏꯔꯣ 12ꯒꯤ ꯑꯣꯏꯔꯣꯀꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯐꯖꯅ ꯁꯛꯁꯦꯁꯐꯨꯜꯂꯤ ꯍꯥꯏꯗꯤ ꯑꯉꯥꯡꯁꯦ ꯍꯥꯏꯗꯤ ꯁꯤ ꯁ꯭ꯀꯣꯔꯁꯤꯗ ꯑꯩ ꯏꯆꯥꯁꯦ ꯃꯥꯏ ꯄꯥꯛꯑꯦ ꯈꯣꯠꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯏꯕꯤꯕ ꯑꯃ ꯑꯗꯨꯒ ꯑꯦꯛꯖꯥꯝ ꯀꯩꯀꯥ ꯍꯥꯏꯗꯤ ꯃꯦꯗꯤꯀꯦꯜꯒꯨꯝꯕ ꯊꯥꯒꯗꯕ ꯍꯥꯏꯗꯤ ꯄꯦꯔꯦꯟꯁꯀꯨꯝꯕꯅ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯁꯤꯒꯤ ꯄꯣꯔꯇꯜꯒꯤ ꯀꯩꯅꯣꯁꯦꯀꯣ 13ꯔꯛ ꯏꯔꯅꯤꯀꯣ 13ꯔꯛ ꯏꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯗ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯕꯤꯒꯅꯣꯕ ꯕꯔꯟ ꯇꯧꯊꯣꯛꯄꯤꯒꯅꯨꯀꯣ ꯊꯝꯕꯤꯔꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦꯀꯣ ꯆꯦꯁꯦ ꯍꯥꯏꯗꯤ ꯗꯥꯏꯔꯤꯒꯨꯝꯕ ꯑꯝꯗ ꯏꯔ ꯊꯝꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯆꯦ ꯑꯣꯏꯅ ꯂꯧꯊꯣꯛꯀꯅꯣ ꯕꯣꯏ ꯃꯆꯥꯒꯨꯝꯕ ꯑꯃ ꯂꯩꯕꯤꯒꯦꯔꯥꯀꯣ ꯑꯗꯨ ꯂꯩꯔꯒ ꯑꯗꯨꯝ ꯊꯝꯕꯤꯔꯣꯕ ꯁꯤꯁꯦ ꯍꯌꯦꯡꯗꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯑ ꯃꯇꯨꯡꯗꯀꯣ ꯁꯤꯒꯤ ꯆꯦꯁꯦ ꯑꯩꯈꯣꯏꯅ ꯕꯔꯟ ꯇꯧꯊꯣꯛꯑꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯑꯦꯁꯦꯁꯇꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯀꯩꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯎ ꯃꯈꯣꯡꯒꯨꯝꯕꯗ ꯍꯩꯖꯟꯗꯣꯏ ꯅꯠꯇꯦꯀꯣ ꯃꯄꯥꯟꯗ ꯄꯨꯊꯣꯛꯑꯒ ꯍꯥꯏꯗꯤ ꯐꯨꯜ ꯑꯣꯟ ꯀꯥꯝꯊꯣꯛꯑꯣꯕ ꯉꯁꯥꯏꯒꯤ ꯄꯥꯏꯍꯟꯒꯨꯝꯕ ꯉꯁꯥꯏ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯦꯁꯦꯁ ꯃꯌꯥꯝꯗꯣ ꯃꯄꯥꯟꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯄꯥꯟꯁꯤꯗ ꯄꯨꯡꯆꯥꯏ ꯆꯥꯏꯔꯒ ꯄꯥꯏꯍꯟꯈꯤꯕ ꯍꯥꯏꯗꯤ ꯌꯨꯅꯤꯚꯔꯁꯁꯤꯗ ꯍꯥꯏꯗꯤ ꯑꯩꯅ ꯃꯦꯁꯦꯖꯁꯦ ꯊꯥꯔꯤꯅꯦꯕ ꯑꯩꯒꯤ ꯁꯤ ꯄꯣꯠꯁꯦ ꯐꯪꯉꯦ ꯈꯣꯠꯂꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯑꯗꯣ ꯁꯤꯁꯤꯃ ꯇꯧꯕꯤꯕ ꯌꯥꯔꯦꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯌꯥꯏꯀꯣ ꯑꯇꯣꯞꯄ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯈꯣꯠꯄ ꯑꯃ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦꯀꯣ ꯍꯌꯦꯡꯒꯤ ꯇꯥꯡ 13ꯁꯤꯗꯗꯤ ꯍꯥꯏꯗꯤ ꯋꯥꯇꯔ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯑꯣꯏꯔꯣ ꯕꯦ ꯂꯤꯐꯀꯤ ꯑꯣꯏꯔꯣꯀꯣ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯂꯣꯏꯅ ꯇꯧꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯁꯤ ꯃꯇꯝꯁꯦ ꯌꯥꯝ ꯐꯕꯅꯤꯅꯀꯣ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯃꯇꯝꯁꯤꯗ ꯍꯥꯟꯅꯒꯤ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦ ꯑꯗꯣ ꯁꯤꯃ ꯂꯩꯔꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ ꯑꯗꯣ ꯁꯤ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯀꯦꯟꯗꯜꯗꯨꯗꯤ ꯊꯥꯟꯕꯤꯌꯣꯕ ꯍꯥꯏꯗꯤ ꯁꯤ ꯇꯧꯔꯤꯉꯩ ꯇꯥꯏꯃꯤꯡꯁꯤꯗꯀꯣ ꯑꯗꯨꯒ ꯌꯥꯔꯤꯉꯩ ꯍꯥꯏꯗꯤ ꯗꯤꯁꯇ꯭ꯔꯦꯛ ꯇꯧꯗꯅꯕ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒꯅꯤ ꯈꯪꯗꯦ ꯅꯨꯡꯗꯥꯡ ꯃꯤ ꯂꯣꯏ ꯇꯨꯝꯅꯈ꯭ꯔꯀꯥꯟꯗꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯨꯀꯣ ꯃꯇꯝ ꯂꯩꯇꯦꯀꯣ ꯀꯩꯁꯨ ꯃꯇꯝ ꯂꯩꯇꯦꯅ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯑꯃꯨꯛ 11 ꯑꯣꯏꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯃꯇꯝ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯄꯨꯡ 13 ꯑꯣꯏꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯔꯦꯀꯣ 13ꯁꯤꯗ 11 ꯑꯣꯏꯕꯅꯤꯅ 13 ꯆꯞ ꯆꯥꯅꯒ ꯇꯧꯕ ꯉꯝꯃꯒꯗꯤ ꯑꯗꯣ ꯍꯥꯏꯗꯤ ꯁꯤꯗ 13ꯗ ꯇꯧꯍꯧꯗ꯭ꯔꯦꯅ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯕꯤꯒꯅꯣꯕ ꯍꯥꯏꯗꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯝ ꯇꯧꯕꯕꯨꯗꯤ ꯌꯥꯏ ꯑꯗꯣ ꯍꯥꯏꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯃꯨꯛ ꯂꯩꯅꯀꯣ ꯌꯥꯝ ꯐꯨꯜ ꯐꯣꯀꯁꯀ ꯂꯣꯏꯅꯅ ꯇꯧꯔꯒꯗꯤ ꯄꯨꯡ 13 ꯁ꯭ꯋꯥꯏꯗꯦꯀꯣ 13 ꯃꯤꯅꯤꯠ ꯑꯃ ꯀꯥ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯤꯗꯤ 11 13 ꯃꯤꯅꯤꯠ ꯑꯃ ꯆꯞ ꯆꯥꯅ ꯇꯧꯒꯦ ꯀꯥꯏꯅ ꯈꯟꯕ ꯂꯩꯔꯒꯗꯤꯀꯣ ꯌꯨꯝꯗꯒ ꯀꯩꯝ ꯆꯠꯊꯣꯛꯑꯣꯏꯗꯕ ꯂꯩꯕ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤ ꯇꯧꯕꯤꯕ ꯌꯥꯏ ꯑꯗꯣ ꯆꯠꯊꯣꯛꯀꯗꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯑꯦꯅꯤ ꯇꯥꯏꯝ ꯀꯣ ꯍꯥꯏꯗꯤ ꯑꯌꯨꯛ ꯑꯣꯏꯒꯦꯔꯥ ꯅꯨꯡꯊꯤꯟ ꯑꯣꯏꯒꯦꯔꯥ ꯅꯨꯡꯗꯥꯡ ꯑꯣꯏꯒꯦꯔꯥ ꯑꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦ ꯁꯤ ꯇꯧꯕꯤꯕ ꯌꯥꯔꯦꯀꯣ ꯄꯤꯂꯣ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯌꯥꯏꯀꯣ ꯄꯤꯂꯣ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯁꯤꯗ ꯀꯃꯥꯏꯅꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯁꯤꯁꯨ ꯑꯗꯨꯝ 13ꯔꯛ ꯏꯕꯤꯔꯦꯅꯀꯣ ꯑꯗꯨꯒ ꯆꯦꯁꯦ ꯊꯨꯞꯆꯜꯂꯒ ꯍꯥꯏꯇꯥꯔꯦꯀꯣ ꯆꯦ ꯊꯨꯞꯄꯒꯤ ꯃꯑꯣꯡ ꯈꯪꯉꯤꯅꯀꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯩꯔꯣꯝꯗ ꯑꯗꯨꯝ ꯊꯨꯞꯆꯟꯕꯗꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯇꯝꯁꯤꯗ ꯆꯦꯁꯦ ꯊꯨꯞꯆꯜꯂꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯣꯟ ꯃꯈꯥꯗ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯃꯣꯟ ꯀꯣꯕꯔ ꯃꯅꯨꯡꯗ ꯍꯥꯞꯆꯜꯂ ꯊꯝꯃꯣꯕ ꯁꯤꯁꯦ ꯑꯗꯨꯝ ꯂꯩꯍꯜꯂꯣ ꯃꯇꯝ ꯈꯔ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯣꯠꯇꯣ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯒ ꯐꯪꯉ ꯃꯇꯨꯡꯗ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯉꯁꯥꯏꯒꯤ ꯕꯔꯟ ꯇꯧꯊꯣꯛꯑꯒ ꯃꯄꯥꯟꯗ ꯀꯥꯝꯊꯣꯛꯄꯤꯔꯒ ꯂꯣꯏꯔꯦꯀꯣ ꯁꯤꯁꯤꯃ ꯇꯧꯕꯤꯕ ꯌꯥꯏ ꯑꯗꯒꯤ ꯀꯩꯀꯩ ꯀ꯭ꯂꯦꯟꯖꯤꯡ ꯇꯧꯕꯁꯦꯀꯣ ꯀ꯭ꯂꯦꯟꯖꯤꯡ ꯇꯧꯕꯁꯦ ꯌꯥꯏ crystal cleansing ꯇꯧꯕ ꯌꯥꯏꯀꯣ crystal cleansing ꯍꯥꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯇꯧꯕꯤꯔꯅꯤꯀꯣ ꯀ꯭ꯂꯦꯟꯖꯤꯡꯁꯦ ꯑꯗꯨꯒ ꯊꯥꯈꯤꯕ ꯌꯧꯔꯛꯄꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯍꯌꯦꯡ ꯀ꯭ꯂꯦꯟꯁ ꯇꯧꯕꯤꯌꯨꯀꯣ ꯀ꯭ꯂꯦꯟꯁ ꯇꯧꯕ ꯍꯥꯏꯔꯒ ꯁꯤꯗ ꯂꯩꯔꯤꯕ ꯈ꯭ꯔꯤꯁꯇꯜꯉꯩꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯑꯩꯒꯤ ꯀꯩꯅꯣꯗꯒ ꯌꯥꯎꯔꯒ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤ ꯇꯝꯕꯜꯁꯨ ꯌꯥꯅꯔꯦ ꯄꯤꯔꯥꯃꯤꯠꯁꯨ ꯌꯥꯅꯔꯦꯀꯣ ꯂꯣꯏꯅꯃꯛ ꯑꯗꯣ ꯁꯤꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯏꯁꯤꯡꯗ ꯐꯖꯅ ꯆꯥꯝꯊꯣꯛꯑꯦꯅꯀꯣ ꯏꯁꯤꯡ ꯆꯥꯝꯊꯣꯛꯑꯅꯤ ꯑꯗꯨꯒ ꯗꯨꯞꯀꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯤꯡꯗ ꯆꯥꯝꯊꯣꯛꯑꯒ ꯊꯝꯃꯒ ꯁꯤ ꯗꯨꯞꯅꯦꯅ ꯈꯜꯂꯁꯦꯕ ꯗꯨꯞ ꯊꯥꯔꯦ ꯁꯤꯗ ꯃꯩꯈꯨ ꯊꯣꯛꯑꯦꯅꯀꯣ ꯗꯨꯞ ꯊꯥꯔꯀꯥꯟꯗꯗꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯩꯈꯨꯁꯦ ꯐꯪꯍꯟꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯁꯤꯒꯤ ꯃꯊꯛꯁꯤꯗꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯂꯣꯏꯅꯃꯛ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯤꯕ ꯕ꯭ꯔꯦꯁꯂꯦꯠ ꯀꯔꯤ ꯀꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯇꯧꯕꯤꯕ ꯌꯥꯏ ꯍꯥꯏꯗꯤ ꯖꯦꯝꯁꯇꯣꯟꯒꯤ ꯄꯥꯔꯠꯉꯩꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯈꯨꯗꯣꯞ ꯍꯥꯏꯔꯁꯤꯅꯦꯀꯣ ꯈꯨꯗꯣꯞꯁꯨ ꯑꯗꯨꯝ ꯑꯩꯅꯒ ꯁꯤꯕ ꯈꯨꯗꯣꯞ ꯑꯩꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯗꯁꯥꯒꯤ ꯀꯩꯒꯤ ꯈꯨꯗꯣꯞ ꯁꯤꯕꯁꯦꯀꯣ ꯁꯤꯉꯩꯁꯤꯁꯨꯀꯣ ꯍꯥꯏꯗꯤ ꯂꯧꯊꯣꯛꯑꯒ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯀꯩꯅꯣ ꯇꯧꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯅꯔꯖꯤꯁꯦ ꯑꯦꯅꯔꯖꯥꯏꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯣꯠꯁꯤꯡꯁꯦ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯈ꯭ꯔꯤꯁꯇꯜ ꯆꯥꯔꯖ ꯇꯧꯕ ꯑꯃ ꯂꯩꯔꯦ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯂꯩꯔꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯏꯅ ꯁꯤ ꯃꯦꯟ ꯑꯣꯏꯅ ꯑꯩꯅ ꯇꯧꯍꯟꯅꯤꯡꯕꯗꯤ ꯁꯤꯃꯗꯤ ꯇꯧꯍꯟꯅꯤꯡꯉꯦꯀꯣ ꯁꯤꯃ ꯇꯧꯍꯟꯅꯤꯡꯉꯦ ꯑꯇꯣꯞꯄ ꯃꯃꯥꯡꯗ ꯇꯧꯍꯧꯗꯕꯒ ꯂꯩꯅꯀꯣ ꯔꯤꯂꯦꯁꯟshipꯀꯤ ꯃꯦꯅꯤꯐꯦꯁ ꯇꯧꯕꯗ ꯑꯩ ꯄꯨꯔꯅꯤꯃꯥꯗ ꯇꯧꯍꯧꯗ꯭ꯔꯦ ꯑꯗꯨꯗ ꯇꯧꯍꯧꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤꯗ ꯂꯣꯏꯅ ꯐꯣꯂꯣ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯌꯥꯝꯅꯗꯤ ꯁꯥꯡꯉꯔꯣꯏꯒꯦ ꯚꯤꯗꯤꯑꯣꯁꯦ ꯁꯤ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ